MHA gi Secretary to Border Management ki khongchat mangwinina Heirok ta joint exercise pangthokiba oigani thajanari. Heirok ta ngarang Assam Rifles BSF amasung Manipur Police na joint exercise ama chathakiba adu Border Management ki Secretary Dr. Rajendra Kumar IAS lakpaga mari leiniramba yai haidi press na phangba thajaba yaba pawgi likhuna magi matung ina masak narba mioi aduna pangtholiba Manipur khongchat more adu India gi pawche natraga news channel amata na phongkhide madu oiba maram na Border Management Secretary ki khongchat adu gi damak section tharang lokhotpa loina na border strategy ama oiramba yai haidi ngarang ayuk gi hauna Heirok mamang ching gi chingkhongda Central Security Force ki masing yamlaba personal singna lanmi gi helicopter dagi para commando sing drop tawba yauna akanba joint exercise pangthokpada lamdam adu gi miyamna angakpaga loina yengkhibani joint exercise pangthokpagi video amasung photo sing social media da viral oirakpaga loina Manipur gi miyamda tongan ba wahang kaya hangnaduna lakhibani chapchaba maram khangdabana amadi mangjongna lauthoktabana miyamda chamamnaba kaya thoankibani adu oinamak pawgili khuna sigi matung inadi MHA gi Secretary to Border Management Secretary Dr. Rajendra Kumar lakpaga mari leiniramba yai haina phongdokna khibani MLA Laisiona Kamjong District ta Model Town amasung ICP ama hangbinaba Amit Shah da proposal thakre Fungyar SG MLA Laisio kaising na Union Home Minister Amit Shah da Kamjong District ki Myanmar border ka tainaba asang khulen Azebu Modern Town ama onthok pinaba amasung mafam aduda integrated checkpost ama hangbinaba grant in aid support PBU haina official proposal ama thakre MLA kaisingi proposal asi tha sigi taraga tareta Amit Shah da Kamjong District ki oina lalon itik tourism amasung semitlon fagat hanaba pandam da tawkhibani masina Kamjong District ki oina leriba strategic location singda natural resources marang kaina horticulture ki production ningthina puthokpa ngamba amadi tourist spot yamna leiba maramna district asida khanaba mieng thamlabadi district asigi khunja sing amadi lambi thong sing hena fagatpa ngamgani haina MLA kaisingna TV channel amana loba interview amada phongdokhi masigi mathakta Kamjong District ki Myanmar ga tainaba asang khulen Ajay Sibu Modern Town ama onthoknaba amadi ICP ama nauna hangnabagi damak Department of Textile Commerce and Industries Government of Manipur na mangjongna recommend tawduna project sing asi thabakta onthoknabagi damak lupa crore 4460 gi estimate saduna thamli maram asina project asibu thabakta onthoknabagi damak Government of India gi support changi haina mahangna phongdokhi MHA gi Border Management Secretary na more de chatuna Indo-Myanmar border fencing kakthat lamba mafam sing yengsinkhre Indo-Myanmar border ki mafam anida kuki khulai paiba singna tongan ba matamda border fencing kaktat khibagi thabak sing adubo hakthengna na yengsinaba India lenga ki Ministry of Home Affairs ki Border Management ki Secretary Dr. Rajendra Kumar IAS Manipur da lakre pau sina hai Rajendra Kumar asi ngarang Imphal da yoroklaba matung asi ayuk more gi dama Imphal thadokhi ma ki khongchat asida ahanba oina matam kharagi mamang da Tengnopal District ki More Police Station na konba border pillar number 77 manakta leiba Assam Rifles ke manakta yungba border pillar gi yot makhong taraga manga kakthat khiba mafam yauna Tengnopal District ki tongan mafam da chathariba border fencing ki thabak sing su yengsingani makha tarakpada Indo-Myanmar border pillar number 67 amadi 68 ki lonaba mafam amasu oiriba Chandel District ki manung chanba Molchom Police Station na konba Changpol Village ki area da makhong yungba loiraba fencing ki saruk tagi meter chama ga yankhai dagi chani rom oigedaba saruk kakthat lamba adusu yengsingani hari Panba yabadi tha asigi ani gi ahing nongyai da kuki khulai paiba singna border pillar number 67 amadi border pillar 68 ki lonaba mafam ama oiriba Changpol Village ki area da fencing kakthat lamba gi thawdo asi Molcham Police Station na su case ama lokhotpa laikhrabani mafam aduda hana ngak senduna leiramba taraga tare suba Assam Rifles ki mathakta hojik BSF ki ahenba personal sing deploy tawri loina ngasi dagi numit nini rungi mamangda district administration Chandel gi team amasu fencing kakthat lamliba mafam aduda yengsin khrabani aduba hojik fawbagi oina kakthat lamliba fencing adu semjin sajin dana lairibani Manipur anauba popular government ama semlakpada Kuki jogi MLA sing saruk yaroidabani BBEZ maitei amasung Kuki animak Tokhai tanaraba maramna Manipur anauba popular government ama semlakpa matamda Kuki jogi MLA sing saruk yaroi daubani haina village volunteers turn John BBEJ na MLA sing da akanba wafam thamlakli loina na hojik tholiba irang asegi political gi oiba warosin ama puraktingai da lanjinari basing makoi gi mayumda khunda laita halabadi furufani gi marakta hena tension wangkhalaktuna irang asi hena sathiba phibam da lakpi yai haina India lenga ki mafam da thamlakli Hiram asigi matang da BBEZ ki Information and Publicity na thadorokpa cherol amana hai handak ikui dringai da New Delhi da pangthoki ba mifam amada BJP gi maitei amasung Kuki joge MLA singna punna saruk yamina ki badu yamna hakjina lawi Manipur da anauba popular government ama semlakpa matam da Kuki joge MLA sing saruk yaroi daubani Kuki amasung maitei furuf animak physically amasung geographically tokai tanarabani hairiba wafam ase Kuki joge MLA singna khangna amadi ngak na chatkadabani hairi cherol asina makha tana hai Kuki jo miyam gi yaifanaba India lengak na separate administration
administration gi demand asi union territory amagi thakta pinaba honabiu hawjik tholiba irang asigi political gi oiba warusin ama puraktringaida lanjenaribasing makoi gi mayumda khunda leita hallabadi furufani gi marakta hena tension wangkhanaduna irang asi hena sathiba phibam amada lakpasu yai haina India lenga ki pungning chingsinki ipa ipu singna thambiramba khubam sing samjinbada angamba thodang lawgani ti Sathiraba Ekhoi ipa ipu singna thambiramba khubam sing mapungfana semjin sajinna bohona bada angamba thodang lawgani haina assembly speaker ti Sathiraba nangasi chingjamai wangma baiga pati laikai da leiba mahaki mayumda lengon bipar haina mingthonba ing 2026 ki calendar ama hongnabi matungina fongbagi thoramda mahangna phongdokre athauba singi liklam thiba lufna fongba lengonda bipat ing 2026 ki calendar release tawbagi thoram aduga mari leidana speaker Sathiraba na haikibada chai khudingi calendar asi lup asina leptana puthokuna lakli masak naiba photo sing calendar asi da haptuna fongba asina khoi ipa ipu singna chelamba pungning thauna amasung lingjel kaya adugi mami ningthina tabaga loina ngasi amasung tungi mirol na mamuta na khangbangam gadoribani amarom da lengon da bipat asi fazaba mafam amma oirabasu pat asi bu yongna bachat kadaba lambi leitabana miyamna chathok chasin tawbada khudong chadaba kaya amasu thengnari pat asi gi manung da su fazaba mafam kaya amasu leiri masibu ningthina semgalabada da aikhoi gi haukraba ipa ipu singna thambirambaga lenga wakhalon amasung pungning gi thauna sing adu Manipur gi miyam da mami tahan bangam gadoribani maram aduna ma ki maikai digi aikhoi gi ipa ipu na thambiramba khubam sing asi mapung fana semgana ba honabada angamba mateng pangani haiki lakadoriba numi humni asida Manipur gi district mapal da leichul kungna thagani report ningtham thagi ayingba tamna henjilaktuna ngasi Imphal da ingbagi chang Celsius degree taret yongna ingle Indian Meteorological Report IMD Imphal Center gi weather report ki matung ina ngasi Manipur gi district mapal da leichul kungna thaki ba district sing adudi Imphal West Imphal East Thawal Kakching Bishnupur Churachandpur Fairjol Ukhrul amasung Senapati district ni leichul kungna thabagi phibam asi lakadoriba numit humni dasu thoina ahongba leiroi hairi report asigi matungina awang nungpoki state sing yauna laiba asigi tongan ba mafam singda ingba amasung leichul kungna thabagi chang asi lakliba numit kharani asida hengatnaba yana leiri hairi report asina hai Haryana Chandigarh Delhi Madhya Pradesh UP Uttarakhand ngasi leichul kungna thabi awaba miyamna mayoknaki hariba phibam asi Manipur yauna awang nungpoki state sing da sulakadoriba numi humni mayoknaraba yana leiri hairi bom pokhaibada angang ahum sokle amagi phibam luna leiri hand grenade ama leiramle ngasi nungthal Kakching district ki palel ga tainaba Technopal district ki manung chanba molnom Kuki khulda bom ama pokhairakpadagi angang ahum sokle makhoi ahum adugi manungda amadi phibam luna leiri hari pawsina makha tana haribana bom pokhaibadagi soklaba angang ahum adu palel da leiba 26 sector AR ge hospital da pukhatuna laikanari bom adu kamdau na pokhairakhibano haiba chapchana khangbangamdri press na phangba pawgi source amana di phibam luna leiriba angang adugi mamingna ngangun mang hafkif nipan kawi Mol noi village tagini atai soklabasing aduna Henugaw Baitek Tara amasung Jangun Sai Baite Nipan kawi hari amarom da ngasi upung tare kamini fu mangarom tabada Imphal East district ki luang savam dalaiba Liberal College Gate Mayada hand grenade ama leiramle hand grenade adu kanana kari maram gi damak thamjilambano haibadu chapchana khangbangamdri bom leire haibagi pau phangbaga hingang police amadi bom Detection and Disposal Squad ki team ama mafam adu da laktuna yengsinki adubu hand grenade adu detonator yoram daba thengnaki bom adu asoyangam yauduna lauthoklaba matung ngasi upung tara makhai rom taba matamda ibudau marjing ching mamang chingol gi jaga amada soyangam yauduna diffuse tawkhre hari Bangladesh ta Hindu gi mathakta attack tawbagi chang hengalakli chahi kunga tare suraba Hindu naha ama miyam changdana furaga hatkre Bangladesh ta pangthokadoriba mikhal asida miref oiriba aduga anti Indian amasung jihadi political activists ama oiriba Sarip Osman Hadi sakhangdaba singna nongmaina kaplama thokdokta leikidaba aduga mari leinana Bangladesh ke Hindu singi mathakta Muslim singna target tawbagi chang leptana hengalakli thokdodugi manung chana Muslim protesters sing aduna Dipu Chandra Das kunga taret kawa mioi ama fuduna hatkre thokdo aduga mari leinana Bangladesh ki interim government asigi chief advisor Mohammad Yunus na phongdorakibada mihar aduga mari leinana rapid action battalion na chenaba mioi taret fagatpangamkre farba mioi sing adudi MD Limon Sarkar taragamapan amadi MD Tarek Hossain taragamapan amadi Malik Mia kun Isak Ali kuntragamapan Lizum Udin kun Alongir Hossain kuntraganipan amasung MD Niras Hossain Nifugataru kawi chief advisor asigi maikai digi Bangladesh ta hojik chathariba hingsa gi thokdok sing adu akanma maungda condemn tawraduna citizen sing na hingsa thadongna bapil tawkre Bangladesh ta hojik oriba phibam asiga mari leinana UN human right ki chief Volcano yamna kana yaningdaba phongdokre hingsa amasung laman khumbagi thodongna hena ungkhanaba amasung nangpak tanarakpagi maram oigani maram aduna Bangladesh ki mari leinaba authority na Sarip Osman Hadi sakhangdaba singna nongmaina kaptuna halamkiba thogdo adugi matangda michang mikhai naidaba amasung yamna transparent leiba
investigation ama chathabaga loinana journalisting da attack tawba yauna hindu mihat mipun chathabagi thawong sing chatharibadu khudakta lefannaba honagadabani mathang chahi 2026 ke February da laiba adu da pangthokadariba mikal aduga mari leinana freedom of expression asi ningthina protect tawgadabani haina United Nations Human Right Chief asigi maikaidagi Bangladesh da akanba wafam thamkhre editorial kalam dagi lokhocherake chingda emergency lauthokpa natana upai leiraroi Chahi ani tha nipan mapung faraklaba hingsa namang tharaga chatharagliba Kuki narco terroristing gi irang asi center amasung state ta hojik leiriba president rule lengak na mausa gi fibam da hanjil hanba ngamdre haibase khoi miyam na khangnaraba ngактani chaliba chahi asigi February tha da state asida leiramba BJP gi chief minister nongthubam Biren Singana luchingba lenga adu law and order gi fibam ngakpa ngamlaktabadagi center gi pautang matung ina namfo da chief minister gi famdagi resign tawhalaba matung state asida president rule lengak thamlakpa tha tara mapung faraklei state asigi governor Joy Kumar Balagi makha da president rule hek thamlakpada Manipura tholiba irang asi loisinduna mausagi fibam da purakpa ngamlagani haibasi miyam gi thajabani PR lenga adu ahan bahorakpa matamdadi tholiba irang ase thuba matamda loisinduna state asida anoba lenga ama semduna chawkha thorangi lamda khong thangjinba ngamlagani haina khalambani adu hojik president rule lenga asi tha tara mapung faraklabasu tholiba irang asi loisinba ngambagi thajaba leiraktre state asida tholiba chahi ani tha nipan mapung faraklaba hingsa yawa irang asi loisinna lambi thirakpada lambi adu fangba ngamdabagi fibam da leiri maramdi tholiba irang asi center da leiriba prime minister Narendra Modi na luchingba endi lengak na loisin gi hairabadi karisu leitaba thabagni maramdi irang asigi horakfam amadi Kuki narco terroristing na taliba demand asi oithoklaroi demand oiri maram aduna irang asi loisinbada center gi khutalei amadi center gi thodang chawi haibasi miyam gi thajabani tholibi irang asi center na kumai amagum yengduna leibagi matam natre maramdi chahi ani tha nipan mapung faraklaba irang asi na maram oiraga hojik state asi da chawkha thorangi thabak yauna hiram khudimakta hainingai leitana phibam sokjilaklei asumna asukluraba state asigi phibam asida hojik leiriba governor Joy Kumar Balagi makhada thamliba president rule lengak asina irang asi athuba matamda loisingani haibigi thajaba leitre tholiba irang asigi waroisin amadi leifam thoi hojik waroisin adu matau karamna puthokadagi haibadu khangjin nadana center na kumai yengbagum leithokpa yaroi state asida leiramba popular lenga adu muthatlaga president rule thamduna tholiba irang asi loisina bahonaramba adu loisinba ngamdrabanina hojik state asida tangai fadana irang asigi horakfam oiriba chingi district singda Indian constitution gi article 356 gi makhada emergency lauthokpam thoi maramdi chingi lamda hojik law and order gi fibam asuki matik fattabaga loinana leitre haibaga manare state asigi maru oina chingda leiriba India government ka suspension of operation su taunariba tongan ba armed militant group sing amadi government ka su taunadana aina yadaba militant sing na maru oina tampakta khundariba maitek singi mathakta ngaihak leitana nongmai yauna bom top kapsin na mihan mipun lan thum lut tawba amadi makhal makha kayagi hingsa gi thabak chathari asumna Kuki militant sing na state asigi chingi tongan ba district sing da chatharagli ba hingsa gi thabak sing asina state asida constitutional back down oirabani maram aduna maning makha tamba India ki constitution da yauriba article 356 ki makha da chingi district sing da emergency thamdana thokliba irang asi loisinna bahona banatana hojikti atopa pambai leiraroi haibasi miyam gi thajabani loinana thokliba irang asi na maram oiraga state asigi sel thumgi phibam so asuki matik hainingai leitana phibam soksilakle sel thumgi phibam soksilakpa sina maram oiraga state asida leiriba miyam hainingai leitana awaba phibam haibadu oirabani amarom da so aikoi miyoi bana hingbada tangai fadana changliba potlam singsu amukta oikidriba mawongda mamal atiapak na wangkhatkre phibam asina maram oiraga state asida leiriba lairiba miyam di nongmada chara ani su na chaba fangdaba mayok naribani hiram khudingmakta asi madi khara fare haiba laisilaktraba matam asida hojik state asida chokjilagliba sel thumgi phibam asi khara da oirabasu fagat hannaba Indian constitution gi article 360 gi makhada financial emergency su lauthokpa matam oire hojik state asida chokjilagliba sel thumgi phibam asina fagalaktuna mausa gi phibam da hanjilakla na bahona bada chahi kunthra da ngamgani haibasi thajaba leite maramdi state asida sel thumgi phibam athubada fagat hannabagi pambai leite aikoi miyoi bana hingbada khwaidagi maru oiriba economy gi lambi adu fangdrabadi karamna miga mimana na hingba ngamgadoribano nakal amaram da so hojik state asida tholiba chahi ani thani pan mapung faraklaba irang asida maram oiraga yumthangnariba Myanmar amasung Bangladesh tagi leptana changselakhiba illegal immigrant gi masing asi hainingai leitana chingi district sing da khunda leita sinduna leiba hokrabani illegal immigrant sing asibu changjafam piriba khwaidagi maru oiba jati ama oiriba Kuki Jofaruf ki miyoi sing asina khundariba state asigi Fairjol Churachandpur Kangpokpi amadi Tengnopal district sing da leiriba reserve forest ki lam yauna nongmagi upal wapal kokthokuna popi pambi thaba amadi makhal kayagi hingnabagi lambi thibada ngasidi chingsang pareng sing asi maru pukong koksilakle reserve forest area Kuki narco terrorist sing na popi pambi thaduna chingsang pareng sing asi maru kokthoklakpada
ꯊꯤꯡꯕꯤꯅꯕ ꯂꯩꯇꯕꯅ ꯍꯧꯖꯤꯛ ꯆꯤꯡꯁꯥꯡꯁꯤꯡ ꯑꯁꯤ ꯄꯣꯄꯤ ꯊꯥꯐꯝ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯉꯥꯛ-ꯁꯦꯟꯕꯤꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯈꯔ ꯌꯥꯟꯊꯠꯄ ꯑꯗꯨꯅꯗꯤ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯊꯤꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄꯗ ꯅꯠꯇꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯥꯛꯇꯛꯅꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯍꯪꯒꯠꯅ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯈꯪꯃꯤꯟꯅꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯆꯂꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫